UPI payment gi lamda mangjin thana chatliba mayamna pamna sizinariba Paytm payment bank asi RBI na ban tawkhre khurumjari mayam ngasi gi video asidi karigidamak RBI na Paytm asibu ban tawribano haiba asigi matangda semjaba video ni mayamna loibo fawbata engbiduna punna khaminakisi hawjiki matamda Paytm asi mayamna pamna sizinariba payment bank ama oiribani masibu RBI na ban tawribagi maru oiba maram khara adudi ahanbada Paytm asi RBI na pithokliba KYC gi guideline asi ngakte Know your customer KYC gi violation asi 2021 da RBI na khangkhibadagi fine kaya thenkhiba amadi anouba customer hapchinba thingkhiba su laikhrabane RBI na warning tawraba fawbada chumthoklaktabadagi asigumlaba step kaya asi lokholakkhibane KYC haiba sa bank account ama hangba matamda yamna maru oiba shoiba yadraba tangai fadraba process amane ani suba point dana PAN number amana account listing link tawraga leiba asini masisu angakpa mani permanent account number PAN hariba asi income tax department na issue tawba adugumlaba yamna maru oiba document amakakne masibu misuse tawraga account kaya da link tawba thengnare asigumlaba account kaya asi khaktana tana atopa account kaya na ka henna yamlaba paisa kaya ama transaction torokpa RBI na pithokliba guideline asidagi ka henba limit ta transaction tawba money laundering gi masak manba thong kaya asidagi su amani ahum suba point da RBI na Paytm payment bank da license piba matamda guideline gi matung inna Paytm bank gi data pumba magi promoter group sing da share toba yade haina yauri adubu hariba asi Paytm na ngakte Mari subada Paytm payment bank asidi aikhoigi regular bank sing asiga manade maha asidi sugnatagi payment bank ama khaktane RBI na magi paisa deposit limit asi 1 lakh khakta thambani customer amagi adubu 1 lakh hena deposit kaya ama tawnari masida RBI na limit asi 2 lakhs ohen khrabani 2021 gi update ki matung inna adubu Paytm na 2 lakhs tagi hena deposit tawba yahalli masina su achoba maram amasu oiribani hawjik fawbada RBI na khanghankhiba cherol gi matung inna Paytm payment bank gi license asi kaklagani haina khanghankhiba leite suknatagi account da paisa credit tawba yahandaba wallet tagi account da paisa thadokpa yahandaba khaktani isa gi paisa safe oina leigani haina su palli Paytm gi account da paisa yauriba isil nausingna pakhatpigano isa gi paisa mangloi adubu account da di paisa hapiraganu hapjin basu yararoi Paytm gi maikai dagi email lakhibasu leire paisa lokthokpadi yagani tawbadabu credit tawbadi yararoi haina makhatana RBI gi notice ta kari ahungba lakpage haibadu mayam punna ngaiminarse isagi achunba thabak khara leiduna information asi kharabudi late oijare adubu asigumlaba informative oiraba video kaya asi puduna lakpada tawa happy boyna channel asibu support tobiram